ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯈꯨꯔꯥꯏ ꯑꯍꯣꯡꯄꯨꯡ ꯂꯥꯏꯔꯦꯝꯕꯤ ꯈꯨꯕꯝ ꯑꯁꯤ ꯌꯣꯛꯈꯠꯅꯕ ꯊꯕꯛ ꯖꯣꯕ ꯆꯥꯅ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯦꯜ ꯁꯨꯁꯤꯟꯗꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯊꯕꯛ ꯁꯨꯐꯝꯗ ꯅꯨꯄꯤꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯊꯔꯛꯄ ꯊꯤꯡꯅꯕꯒꯤꯗꯃꯛ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯃꯤꯅꯤꯁꯇꯔ ꯍꯥꯏꯈꯥꯝ ꯇꯤꯡꯒꯣꯅ ꯋꯤꯃꯦꯟ ꯍꯦꯜꯞꯂꯥꯏꯟ ꯅꯝꯕꯔ 181 ꯍꯥꯡꯗꯣꯛꯈ꯭ꯔꯦ Manipuri University da mai chang naina fangdabagi mahiroi-sing awaba mayoknari amadi hostelgi selection list athubada thokpiu haina mahiroi-sing na phongjong changsingkre Vice Chancellor da wakacherol ama pisingkre Hana Minister Oiramba Laikhidraba Moirangthem Ibo Tombi gi Kunipal Rak Suba Ningsing Thauram Moirangthem Ibo Tombi Memorial Trust Hairok na singduna pangthokre Chahi nauzari binupi macha amabu famlan bikiba rapist ki mathakda police na athuba matamda charge sheet thagatuna matik chaba jerak pigadabani haina taksinkhre Madi Hawke pung kunmari da nauna COVID-19 positive oiba mioi chama humputaruk thengnakhre mioi chani yangkhaima thoina leina asagi fagat ki amadi mioi mangana laikhidre Kurumzari, PONYTV na pizaba na midang wairamgi Manipuri pau miyeng tabili basingbu Jennifer SHARMA na taram nokjari. Hauzik pau santok na pizari. Ahong punggi na riba asi miyeng changduna tungkui beyaba waroi sinama purak na ba hot naragani. Mafam asda layramba ariba kubam yokhat kani adubu nauna khango takda sarapa kubam sing laktokani. Ahong pung asi yokhat na ba tabak jab chana langak na paket kani haina KFNPD Minister L Susindo na fungtokre. Wafam asi ngasi kurai sa zor lekay tinsit rota layba L Ngapigani tinsit rota LB roofing haina mingthonba roofing construction gi work set ama sangga bagi thoramda paumisna hangkiba wahangi pakumda haikibani Susil drona makhatana hai ahong pungda thokiba jayet naba asi nakal anigi marakta pau faunaba wat padagi thokpani haina lawi jayet nabadagi thokiba thodok asi ngai hak leitena thokpagi pau tare maram aduna jayet nariba asda leingak na khut thingjinduna waroi sinama puraknaba hotnarakani Ahong pung asi mitai singi yamna aruba mafam amani amaromda manak nakpada khundariba teli singisu laisang saduna laifam ama oidri masda nakal animaki soktanaba amadi landam asigi maru eba mafam asisu kannaba hotnakani mafam asi hanadagi heritage site ama onya laktokrabani aduna chapchana ngak senduna yokhatnaba hotnagani haiki mahakna makatana hai Kongnang onya lairiba laifamda hanadagi lairaklaba khubam sing adumak lehelagasu nauna semkalapa khubam sing di takthokani masda kana kumbana political gi khudong chaba lawnaba tawbiganu matam sangna laimindaraklaba furup singi marakta thokaningdaba thodok thoktanaba hona minasi haiki Adubu pung haiba akoi awong pung haiba adagi pung mari manga yamna tangai phadaba leibasidi tasengna hagana masidi preserve to haibasidi khogi mirol gi wanate akoi mamangi mirol dagi sumba kano sil leibana maram orakana masidi akoi preserve to neba mana awong pung haiba leiri akoi gi wangdong bi pung haiba pung ahum mari yamna maru oiba kangla sigi judai mari da leiba pung mari si yamna darka leiba mulei aduna masigi posidi akoi inin thawna tawraga preserve to honba adumba dodi magi kano da leire aduna masidi akoi dum darka lei aduna hojiki ano ono structure sing ji Handanabagi posima hoi lakani aduga hanagi lejeriba posidadi akoi dum thingdaba aduga asisu akoi court ki order musu standing order musu leirami haiba kano stage adum lengdaba na adumaina leibani aduna moi ahong punggi kangu lejeriba chu moi gi masa ma hoi leiba chu akoi dum preserve tongna na adumaina tawun Thabak sufam nompamda nupi singdana tabali chatharakpa thingnabagidamag Social Welfare Minister Haikam Dingona Women Helpline number 181 hangdokre ngasi Department of Social Welfare Government of Manipur na sinduna Women Helpline 181 and Sexual Harassment of Women at Workplace Prevention Prohibition and Redressal haba hiramda pangtokpa nongmagi oiba khana nainabagi thoram ama Imphal Hotel da pangtokre Thoram aduda Additional Chief Secretary Department of Social Welfare P. Baifai Manipur State Commission for Women gi Chairperson Salam Alka Social Welfare Director Ngangom Utamsu Sarukyakhe
Thoram aduga mari lenyana Social Welfare Minister Haikam Dingona haikibada Social Welfare Department asi government ki lairiba department singi manungda khwaidagi masak thokpa department amani department asi handakti awon ba malakle masi department asigi director dagi hauraga staff khudingmakna thawai hakchang yauna thabak tawbanani haikhi mahakna makhata duna hai handak department asagi nauna khan kiba supervisor khudingmakna department asagi mayol chumgadawri bani maram aduna department asagi matangda kupna khangbagi tangai fadaba lay loinana nupi obi singda thabak sofom nomphamda kayada thokliba miyot minay kaya asi hantahanaba helpline number 181 asi hangdokpani masibu manipur gi mafam sinba thungna yohonduna nupi singda thokpa khudung thiba kaya hantahanbada department ki staff khudingmakki tangai fadaba thodang lay haina phungdokki helpline number we want it watch number near na masih makai penusu masih number saya mahu kerja untuk Manipur kasih saya yang mana kenal dekat dari bapak ini di New York ni juga di US ini catat lagi program masih karena apa orang Malaysia sini Manipur malu ina di sini women empowerment tadi hendak masa topa hendak mati mobil lagi tapi mesti mungkin yang Asia ada mesti tak boleh ada lagi jauh lebih women market lagi nak pergi di sini juga kalau mau pergi juga dari pasti contoh cari lagi karena sih lagi ada mana pergi di sini nak tahu kata apa activities macam apa lagi mungkin knowledge apa mesti tu nak tahu kata macam tu dah pergi apa harassment apa bibi dah mesti nak tidak betul lagi dari pergi cakap pasti dah mesti nak coba memang bibi tidak lagi masalah ini harus jadi ini adalah makanya bangun sini masih ada ia kasih tahu na implement tahu kan masih ada cara kan hendak saya fokus rumah setiap rumah mana mau orang itu masih penting nomor sini Manipur University da mai changnane fangdabagi awaba mayok nare athubada mahairoi singi hostel gi selection list thokpiu haina Manipur University gi mahairoi singna khongjong sangsin baga loinina University asigi vice chancellor da wakacherol ama pisin kre ngasi Manipur University manungda leiba traffic island dagi mahairoi singna mai changnane fangan biu hostel selection list matam chana thokpiu fellowship matam chana pithokpiu haiba warol sing thaba play card sing sizina duna wakat khongchat amaga loinina vice chancellor gi office da wakacherol ama pisin ba lakhi maduda VC leram dabana unabadi fanglakide adubu VC office ki staff singda cherol adu pisilam ki khongjang adu gamari lenyana Manipur University ge biochemistry department da PhD tawriba mahairoi santirani thokchomna hai MU manungda mai changaina fangdabana maram oiduna awaba kaya mayok nare non net fellowship ki senfamna mateng oigedaba adu matam chana mahairoi singda PB dabana awaba mayok nare masi matam chana MU gi authority singna PB naba khona biu MU da atopa state tagi amadi Manipur gi arapa mafamdagi mahairoi kaya mahitam libane adubu matam chana hostel gi selection list thoktabana maram oiduna mahairoi kaya matam chana class yawba ngamdaba amadi sathok sasinda awaba kaya mayok nare khudong chadabasing asi chahi loidringai da kokhanaba khonabiu natrabade makhatana khongjang sangsinaba sem saragani amaromda MAMSC gi mahairoi singna fangadaba scholarship ki senfam PB dena leiriba asigi matang dasu MU gi maikai dege pithoknaba mari leinaba singna taksin biu haikhe ngasi yam peaceful oiba memorandum ama university gi higher authority da submit tawjagena khoi department sing dagi isin inaw sing na support tawraga laksabani yam peaceful oiba khongjang ni issue khara haijar batarabadi number 1 da basic power supply je phajana matam chana phangdabana maram oiraga scholar sing da inconvenience mayam ama thengnaba power supply je phajana maintain tawbidabna maram oiraga work tawbada amadi at the same time chemical ju arembada manghanba sina issue number 1 aduga hauzik akhoina MA amadi MSc gi student sing na moigi scholarship release tawbidaba siju higher authority na mityang sanghaningi aduga third point da haijaba taragadi atopa state tagi laiba non Manipuri students sing amadi akhoi Manipur state sida laiba remote area dagi lakwa chhatra singna selection list se thuna khoi university side tagi thuna release tawbaju pami hariba sigi agenda ahum jida main oina thammaga ngasigi khongjang asi saksan bani haina paudamjari Hana Minister Oiramba Laikhidraba Moirangthem Ibo Tombigi Kunipal Rak Suba Ningsing Thauram Moirangthem Ibo Tombi Memorial Trust Hairok na Sinduna ngasi Hairok Part 2 Mayai Laikai Laiba Moirangthem Ibo Tombi Memorial Complex da Pangthokre
Hingsi amadi hinghansi haba timda pangthokiba thorom aduda hanagi minister D.K. Korungthang Francis Ngazokpa amadi Hairok Block Congress Committee gi maru oiba miyoi sing amasung kendra asigi tongan ba mafamdagi lakpa miyamna saruk yakhi saruk yakiba singna lai khidrabaki mafamda lai katpa lai sol isai blood donation camp amadi Hairok Assembly constituency gi senior citizens widows amasung differently able persons sing punna miyoi lising aniga chahum kuntrani thoida pension gen thokpana mapung oiba thoram oikhi pangthokiba blood donation camp da punna nupa nupi chani romna EPK thoram kamari leinena moirangthem ibotombi memorial charitable trust ki president su oidiba hanagi minister M Okendro na hakibada moirangthem ibotombi kumja lising ama chama palmar futara marigi December tareta hatkibani laikhidraba hanagi chief minister Risang Kaisingna kumja lising ama chama palmar futara manga dagi ningsing thoram asi hagdok piduna trust na ngasi foba pangthok tuna lakpani Trust asina chahi khudingi numit asibu ningsingduna micham hatpagi mayokta leppa hingsa tawdaba tangdu laitaba Manipur ama oina ba honaduna lakhibani Trust asina chahi kunipal leptana lauduna lakpana ngasidi Manipur ase ing tapa punsi amada lakpagum tawre matungdasu trust asina hingsa tawdaba tangdu laitaba Manipur amagi damak laukhigani haikhe Lainga ke khudong chaba fanghautraba kendra asigi halaman singda ibotombi memorial charitable trust na piba pension scheme cancer na naraba singda piba mateng lupa lising tara gi mathakta medical tamnaba khallaba mairoi singda piba incentive award lupa lising yankhai piduna ngasi foba lakle pension gi senfam sing ase laikhidraba ibotombi gi imung manung amade hairo kendra gi miyamna angam ba trust ta panglakpa senfam na pibane Manipur da ahanba oina ibotombi memorial charitable land bank haiba ama hangdoktuna sufam nompham laitraba halsing naharol singda lau sangam amamam pibiduna ahanba phase ki oina lau sangam chahum kuntaruk piduna haidokta hudokhe matam laiba kibikta aikoi punna jingtam nungsi chanana leminaduna jingtam phurup kanglup khaidna Manipur da ing chikpa lamdam ama oirakna ba hotna ba amade micham hat palep na ba kholau aikoi punna lauminasi hairaduna Trust na Hairok Kendra asi manaba kunai ama ohinaba makal maka kaya gi miyam gi damak yaifa thaurang amade chawkhat thaurang kaya paikatuna lakle tungda su leptana miyam gi yaifa nabagi damak hona kigane chawkhat pa manaba kunai ama lingjal manaba ingna chingna laiminaba Kendra ama Manipur ama oinaba hona kigane Trust asina su matung talakpada miyam gi damak tawrakadaba thabak thoram sing miyam da lakthoklagani haikhe Tombi Memorial Charitable Trust na atopa horok iba na harol singi hingna malambi pinaba ekoi pandam hingsi amasung hinghansi kasi sumakhata na ano scheme kaya galun na ekoi pakat na ba thorang tawjari ehak matam amadi yam chilami ngasi dehan yam ko mami du suwai jare matam amadi yam chinba office kari mayam ki thaba gaduna ehak ki ahang ba matam sida ehak ki akoma matam sida mayam galun na jaduna Horok liba ke desi na harol sinda thabak phandraba na harol sinda sufam nombam piduna lam kaya ama paikhat na trust ki members ngai koi tana jabe loijare athuba matam da koi na paikhat chakida scheme sing Manipur miyam da ke desi praja sinda thamjarakani Chahi Nauribi class 6 ta tamlibi maheroi nupi macha amabu hanjin famlan bi kiba rapist laistram chinglen khomba apokpa el ningthau hairok pa 3 gi matakta police na athuba matamda mahaki mathakta charge se thagatuna matik chaba chairak pigadabani haina laikai gi maira paibi singna mari leineba singi pukling chingsilakle victim gi laikai gi maira paibi amade laikai gi club ki thongmi singna sinduna thodok adubu yaningdaba phongdoktuna wakat mi phambaga loinena warep kaya su laukhe warep singi manungda JSC ama semba rapid singland khomba laikai dage mapunsi chupa tanthokpa mahakpu mapunsi chupa kaisum sangda thamna bagi jerak phanganaba JSC na mari leineba singda taksinba amade maralgi phongphom thokpa chap chaba serak pi driba fawba JSC ki khongjang leptaba asna chingpane Indian Institute of Information Technology Manipur na sinduna ngasi educational opportunities at IT Manipur haba hiramda nongmagi oiba awareness program ama Mantri Pukrida laiba IT Manipur gi auditorium da pangthokre thoram aduda additional chief secretary Bumlun Mang Walnam IT Manipur gi director Professor Krishnan Bhaskar Glowich Enterprises ki managing director Rosi Kumar Yambem amade Department of IT gi director N Debena thoram gi athoiba mitunglen sing oikhe amade Thorom aduda tongan ba school kaya dagi lakpa mahiroy sing saruk yakhe
Thorom aduga mari lenyana Additional Chief Secretary Mumlun Mang Buol Namna Hai Indian Institute of Information Technology IIIT gi B.Tech Computer Science da apunba mahairoi chani kuntra mari leibagi madungda lamdam asigi mahairoi ama fawba tamlamdaba asi laibak thibani lamdam asigi naha singda IT sector gi matangda mapung fana khanganba matam oidre lamdam asda hojik makhal kaya gi computer gi oiba mahai tambagi khudong chaba leirabasu awangba thaki computer education pifum amatta leitre maram asna lamdam asigi computer hairaba mioi kaya IT sector ki maming leiraba company singda chongsinba ngamdana leiri mahairoi singna matik chaba mahai tampham gi matangda khanganabagi pandamda awareness program asi pangthokpani loinana mahairoi singna su hiram asida apamba leirabadi thizanba amadi lamdam asida IIIT gumba mahai sangsing asigi matangda khangdokpa mathautai hainasu phongdokhi. Too much focus on government job. More than you, your parents and relatives, everyone wants you to become some government job, some post, even LDC also they will be happy. As young people in this new world with much ambition in your life, or let me put another way, who are all the big people you see in the social media, all the wealthy people, big houses, they are not from government job. There is no government officer or some office clerk who is in the social media with the big house and the big car and the fancy clothes. Government job, I am in the government job, but the real wealth is not there. If you want to go high, it is not there. LB Roofing haina mingthonba roofing construction da workplace sangabagi thorom ama ngasi khurai sajor laikai tin sit rota pangthokre thorom aduda athoiba miktung len oikiba KFNPD Minister L Susindron Hai Khuraida maru oina tin sit rota ngasi nongna hangdokliba LB roofing asi matamga chanaba thabak amani haina lawi lamnam asda quality labor roofing construction kaya udaba adu quality lehenbada masna mateng oigani masda LB roofing na paikhatlakliba thabak thagat ingai ni masi lakpadagi khurai tin sit rot khakta natana lamdam asaki thabak fangdaba naharol kharadasu thabak piba amadi senmit londa kanaba piba ngamlakani Lengak na bipum khudingmak thabak piba ngamdrabasu mioi kaya thoraktuna nahasing thabak pibadasu matiang pangminasi haike thorom aduda LB roofing gi proprietor lisang them Babu Singh amadi mioi kaya su sarukya ke Pura tower roofing any kind of set quality je maintain to the bugum to the quality is maintain tauragadi hen amuko hen fagani na ai khaledna asina maram orakanda koi banking housing maro na do industry will link period housing the yamna hena thagatpa akoi ai site gi pijari aduga hena pabasu oisno na ai smaisum hena ai hygienic aduga manipur lebirba mayam punun monsu ai roofing asudagi connection to biraga magi contact numbers lobiraga hena mayam gi manipur gi mafum ate sum tesu Season view na is mentioned. Tha asigi manga dagi petrol amadi diesel gi mamal liter amada lupa manga hantaragani haina nungtigi fongba pauche singda ikrabasu thau pam singda chatlaga hanglubada normal thau foba phangdre extra premium oina liter da lupa chama sumna tarukta pire hairakpadagi pam kharada gari thau handana hanakre Thaudo asi ngarang Bisnupur district ki pam amada thokhibani makhatana thau hanaba lakhibasingna pau cheda thau gi mamal hantaragani haina irakhi hairubada pau chedagi oina hanbiro hairakhi maram chadana asengba khangdana pau cheda karigumba ama iba haibasi asengba khanglaka haibirabadi miyamda nungaigani haina phongdok narakhi miyamna mamal laina lauriba amadi tanariba yengnariba paubu fagi tahanba chumloi haina ningamdabasu thau hanba lakhiba miyamna phongdok narakli Lamdam asibu malem da masak takpada achoba phambak ama oidiba art and culture bu pukning thogatpa oina nupi sabi lila roy sorokhaibam robindro da let thokchom ibo singh memorial award piragani haina thokchom ibo gi machanapa thokchom gopendra singna phungdokkhre ngasi manipur press club ta pangthokpa pawgi mifam amada mahakna makhatana haikibada mahakki apokpana pamjaramba social work adubu ikai khumnaba utpa oina Jahi ani khudingi lam asda khongdariba artist singda award asi pinabagi wakalonda ahanba oina lila artist sorokhaibam robindro da pibani sorokhaibam robindro na lam asda lauriba thodang asibu ikai khumnaba utpo oina award asi pibani award asi lakliba December 15 da Kongpal Chanam Laikai da leiba mahaki yumda achamba thoram amaga loinina lanthoklakani award asda sel oina lupa lisin 15 citation amade langyan yauri haiki
Tokchong Opendra Sahi Buga Kalet Change. I Layum Kumpan Sanamalekai, Elizabani, I Baba Lahidraba, Tokchong Igosing Maminda, Case Award Oina, Social and Culture da Manipuri, Sangaraba, Sangarabi, Sinda, Pijaba, Dumba Awardamani, Palising, Mangagi Awardsi, Say Ani Le, Pijakadaba Awardni, Adana, Aina Hanba, the Kipidu Ahamani, and Vizida, Sorokabum, Robindro, Hydra, Manipuri, Sumang Dinada, Sangaraba, Zumba, Mishagasida, Pijakadabani. Pawgi maraktat na tin babre amalo minasi. Kasha Ventures Private Limited, Sky Fancy presents Northeast Aerosports Hot Air Balloons and Paramotors Fiesta 2023. India's first Aerosports and Hot Air Balloons Fiesta will be held in Manipuri. This event will feature skydiving show, paramotoring, hot air balloons, cultural shows, food and fun fair, fashion event, experience rock concert to another height, and a lot of other exciting events. Come and experience the once-in-a-lifetime experience. Explore the hidden gem of nature, Loktak. Experience the ultimate sky high at Fiesta 2023, Manipur. Breaking Matung Taram Nokjari, Makata Pau Pizari. All Manipur United Clubs Organization Amukona, Jai Kayagi Mamangdagi, Manipurda, Chinjak Tamipal Tang, the Nabahot Nabada, Lamdam Asage, Mahi Marong Taduna, Potok Jatok and Putok Nabahot Nariba, Lomis missing that Matang Pangduna, Leptana Makasa Tarapagi Saragam Oina, Bistumpur District Manung Janba, Tinungai, Jinkong Mayada, Naidom Oina. Nauna low pari ani makai mukta uhai makal kaya thaduna uhai ke pothok marangkai na puthok na bahot na riba thinungai mayai mamang lekai dike kaisam bogenda mahaki uhai ke farm da thana ba amokogi president Fairoism Nando Luwangna battery yawba solar lamp ani mateng pangkrai yamna thawai yawna uhai ke pothok hena puthok na bahot na riba asna numidang thabak shuba dungai na ba amadi numidang gi matamda thengna riba khudong chadaba sing adu khara makai de oiraba su kokna na ba haiduna solar lamp ani asi mateng pangkibani Manipur lengaki mari lene baloisang singna Manipurda makal kayagi pothok hena puthok na ba thabakkan na suriba lomi sinmi singbu masakhang dok pibga loinna makoina pothok hena puthok na bahot na riba asida mathau taba machak sing adu matang matam chana fangana basu apel tawrakli Delhi Municipal Corporation MCD gi board masing thiba ngasi ayupung nipal dagi akan bagsaksen thaurangka loinina haukre masna lakatoriba numit khara asida Aam Aadmi Party AAP Bharatiya Janata Party BJP amasung Congress Party gi marai baklep ka dauri ngasi punna ward chaniyang khagi board masing ase counting center ni funithoida Electronics Corporation of India Limited ECIL gi makhada laiba engineer chama kuntra taruk amadi election observer ga loinina thiba haukre State Election Commission gi matung inna hojik fawbada BJP na seat marfu mari AAP na seat chama sumna taruk kare hairi AAP gi Sultana Abadna Zama Masjid Wartage kare amadi AAP gi candidate Sarika Saudari na Congress gi candidate Oriba Farhad Suridagi Bot Chanini Fumari Henduna Daryagan Sitagi kare hairi amaromda BJP gi candidate Alka Raghav na Bot Lising Ahunga Janipal Tara Mapal Fangduna Lakshmi Nagar amadi Smitana Rohini gi Wartage kare hairi
Voter lakh humputara humdoi lising kunga jamga humputara taret lomgi bot yauriba EBM sing asi location ni funi thoida akanba security ga loinina monitor tauri hairi BJP amasung AAP na Delhi Municipal Corporation ki board asi kagani haibagi achet pathazaba lairi amadi Congress ki oinadi maithi ba mayok na ba yana lairi election asigi damakta BJP amasung AAP na makhoi gi candidate Chani Yankhairom thagatli amadi Congress kina candidate Chani Nifutaret amasung Bahujan Samaj Party kina candidate Chama Kuntrani thoi hairiba election asida thagatuna lamba panari Delhi gi Prit Bihar dagi November kuntrada thiba khangdana leirakhiba chahi ahumrom tangariba angang amagi makok yaudraba asiba hakjang ngarang mirut ki incholi de leiba chu thaba farm amadagi fangle hairi police dagi fangba paw amagi matung ina Kesaf Kumar chahi taranipal suraba dupa asina angang asi mayumgi mapanda sanaduna leiringaida kauthokduna pukhraga hatpani hairi Kesaf Kumar asi nupa macha asagi yumlona na leiba nupa ni mahagna angang asida thangna thinlaba matungda angang adugi makok adu kakhatlaba matungda thawai yaudrba hakjang adu langthokpani haiba khangbangam ke angang adu kari maramgi hatlibano haiba adu hojik fawba khangbangam tri adubu sexually assaulted toramba yai haina panari Police ki matung inna incholi gi lomi singna thawai yaudrba angang amagi hakjang gi makhut ki saruk khara mafum aduda leiba hui kharana charamba thengnarakpadagi police ta pau pirakhibani hairi amadi angang adugi makok amasung makhong nama yauramdre hairi case of hairi ba mioi asi mamang dasu angang fabada chenaba mioi ni hairi thodok asiga mari lenina police na case ama register tokre hairi Telangana ki Cyberabad Police Anti-Trafficking na mi atopa state amadi mapan lebak singda Human Trafficking Network chatabada Janaba Radisson Hotel ki manager yauna mioi taranipal high-tech city dagi fare Police ki matung ina nupi sing asi tongan ba city amadi lebak sing dagi website amadi social media ki khutangda sex trafficking asida namduna yahon kibani racket asi ahan bada call center amadi WhatsApp group singi khutangda Hyderabad, Delhi, amadi Mumbai dagi chalaiba hokki. Hyderabad racket asda Mumbai, Delhi, Kolkata, Chandigarh, Ahmedabad amadi mapan leibak dagi Russia, Uzbekistan amasung Thailand dagi organizer chahum lomna chathabani. Cyberabad Police Commissioner Stephen Rabindrana Human Trafficking da Janaba mioi sing asibu fanaba Cyberabad Police ki Anti-Human Trafficking Unit Special Operations Team amadi local police yauna tha ani hena khotnarakpani haina phungdokhe. Eastern Nagaland People's Organization ENPO gi mioi taramathoina saba team ama ngarang New Delhi da Eastern Nagaland ama semnenaba Union Home Minister Amit Shah ga unakre Nagaland ge tongan ba tribal body taret na punsinduna semba ENPO gi matung ina Union Home Minister na makhoina tan liba dabi asiga mari lenyana pumna maki ayaba yauraba afaba legislative amasung sustainable solution ama purakna ba honagani haina thazaba pirakhi amadi makhoi gi wakat amasung thengnari ba khudong chadaba sing adusu Union Home Minister na khangi hairi ENPO gi mihut singna makha taradura Union Home Minister asi mathang chahi ge January da Eastern Nagaland da lakani haibagi thazaba supirakhi hairi amadi makhoina tanliba dabi sing asi pidrabadi mathang chahi da Nagaland da pangthoka dauriba assembly election asi boycott tauragani hairi ngarang gi mifum adu Amit Shah ge New Delhi da laiba official residence da MP Fangnon Konyak amadi North East advisor sing yauna pangthokibani hairi Union Health Ministry gi data gi matung inna India da haukiba pung kunmari asida naungna COVID-19 positive aba mioi chama humputaruk thengna kre mioi chani yangkhai ma thoina laina astagi fagat ki amadi mioi mangana laikhidre masiga tharaka hojik fawbada lighted asna maram oiraga laikhidaba mi gi masing punna lakh manga lising kuntra ga chatu kuntra nipal oikibaga loinena hojik India da COVID-19 aduna laiba mi gi masingna lising mariga chahum nifu manga oire India da laina astagi fagat pagi changna chada marfutara nipal dasmik nipal sino oike Health Ministry gi matung inna hojik fawbada laina astagi ngak thoknaba laibak astagi oina crore chani tara mapal hena COVID vaccine kap thokre highway Lighted asna laikhidraba mioi manga asi Kerala dagi mioi ahum amasung Karnataka amadi Uttar Pradesh dagi mioi amamamni highway
Colombia pangthokliba 2022 World Weightlifting Championships Tokyo 2020 champion oikiba China ki Hou Jihua bu maithiba piduna Olympic silver medalist Mirabai Chanuna silver medal laurakre Mirabai na snatch kg 48 clean and jerk kg 132 punna kg chani thangatuna mana asi laurakpak ngamkhibani China ki Jiang Huihua na punna kg chani subna taruk thangatuna gold medal lauke Handaki asna World Championships Mirabai gi ani shuba medal laurakpangamba oiribani Loisilakpada maru oibe pau amuk anak pisari Kurai ahong pung lairembi kubam asi yokhatnaba thabak jabjana lengak na paikakani haina FNPD Minister LC Sindona Fugokre Habak supam da nubi singi mayokta na tabaliche sa sarapati na bagidamak Social Welfare Minister Haikam Dingona Women Helpline number 181 Hangdokre. Manipuri University da may jang na pangdabagi mahiroy sing awaba mayok na rin amadi hostel selection list at hubad Tokyo haina mahiroy sing pangjong sansan kre. Wakacherol ama pisin kre. Hana Minister Oidamba like Chijaba Moirangtan Ibo Tombiki Kunipal Rak Suba Ningsing Tauram Moirangtan Ibo Tombi Memorial Trust Hairok Nasinduna Pangtok Pray Jahi Nauzaribi Nupi Macha Amabu Kumlan Bikiba Rapis Kimatakta Police na Tuba Matamda Jarsit Hagatuna Matik Chabaterak Bigada Banihaina Taksin Kray Amadi, Hogre Pung Punmarida Nauna COVID-19 positive of a Mioy, Jama Humbutaruk Nakre, Mio Jani Yang Kai Matoina Lina Asaki Fagati, Amadi Mio Mangana, like Kitray. PONYTV Numidang Waram Manipuri Pau Yang Tabri Basingbo Amukana Krumzari.